अहानबदा मरुओइबा पाउ पिजरी तवांगदा ngasi Major Bob Khathingi Museum Sangaba Yaunaba CM Biren Amadi Mahaki Cabinet Minister Tawangda Thungkre Khangabok Khunda Khulai Paiba Singchang Bayaroi Haiba Warep Hena Sesinkre Nagaland government ki cabinet na ENPO ki demand frontier Nagaland territorial authority sembada ayaba pikre security force na search operation chathaduna bom yauna khusuk khulai kaya fagat pangamkhre Hokiba pung kunmari asida dengue positive case kunmari hengatuna puna case lising amaga chamapan ga marfumathoi shukre Thobal amasung Tamalong district ta run for unity ki thoram pangthokre Kurumjari, Mami TV ki news making tabiriba singbo RADHAPRIYARI MUTUM na taramno okjari, pau sandong pizari. Major Bob Khathingi Museum of Valor amasung Sardar Vallabhbhai Patel gi murti ngasi sangaragani amasung maikhum hangdokani. Thoram aduda Union Minister of Parliamentary Affairs Kiran Rijiju, Arunachal Pradesh ki government Lieutenant General K.T. Pranay, Chief Minister Pema Khandu, Deputy Chief Minister Chaunamen Sarukyagani. Thoram asi yaunaba Chief Minister N. Biren, Work Minister Govindas Konthokjam, PHED Minister L. Susindro Amadi, MLA Singh, Arunachal Pradesh Sangarang Thungkre. Major Bob Khathingi Museum of Valor amasung Sardar Vallabhbhai Patel gi murti ngasi sangaragani amasung maikhum hangdokpagi thoram asi Union Defence Minister Rajnath na tawgadabani adubo ngara inkhang khanghodana Union Defence Minister Rajnath ki tawang khongchat maram amata pidana cancel tawkhibani hairi Social media da thagalakpa post amagi matung ina Arunachal Pradesh ki Chief Minister Pema Khandu na Major Relangnau Bob Khathinga Thona Fana ing lising amaga chamapan gi yangkhai mathoigi February da Tayang Bharat Lengak Sasan gi manungda puraknaba Thona Fana chathakiba expedition adubo mioi-bagi itihas na changdamnaba kaidonungde yaroi Mahakna makha taraduna Iron Man hairagasu khangnaba Bharat ki ahanba Griha Minister Sardar Vallabhbhai Patel na ningthau panba leibak singbo punsinnaba hotnarambabusu kaidongnungda kawba ngamloi Chief Minister N. Birena social media da thagalakpa post amagi matung ina Arunachal Pradesh ki miyamna mahak amadi Minister MLA Singbo taramna oknamba amadi nungaiba phongdokli Chief Minister N. Birena Arunachal Pradesh ki miyamna harau tayamna makoibu oknamba asina amatu oibiki saktam adu udli Samudragi imaidigi foot lising tarahumdo hena wangba mafam da saba Sala tunnel fauduna chatpada nungaibu po ihairaduna Chief Minister N. Birena tunnel asina lambi chatpagi matam tension hanbatanatana manglan amamang faungnabaga chap manai Chief Minister na Arunachal Pradesh ki Chief Minister Pema Khanduga tawangda unaduna wafum kaya khanaki Thawal District ki Khangabokta leiba Sur Hospital gi Property Dr. Laishram Somen Kumar gi yumda haukiba tang kun taruki numidang pung mapan tabada kolai matik chana paiba sakhangdama mioi kharana gypsy amada laktuna imung manunggi nupi angangsing yauna kihan khanghalamba ga loinana hand grenade thamjelamba amadi yumgi mioi singdagi Android mobile phone mari pukhibaga matangda mathangi numita tang kun taret ki nungthel pung ama makhairong tabada famkiba miyamgi mifamda laukiba warepta pung nifonipan gi manungda mari leinaba singna sengdorok tabadagi ngasi khangabok mamang kaithelda miyamgi mifam pangthoktuna lambi tanghai thingduna sit in protest famkhre apunba maira paibi luk khangabok apunba club Khangabok na sinduna ngasi nungtil pung ani taba matamda Thawal District ki tongan ba mafamdagi maira paibi lukki mioi sing yauna famkiba mifam aduda laukiba warep sing bangsi budon youth club ki advisor ke hes dibona pathoki
warepsing aduda aki tuzungba thokhalakhiba thogdok asi ngasi fawba sengdoraktrabanina thogdok asi yawol lalhau lupna tawbani haina laudre thogdok adu kanagumba kharana makhoigi maranai gi oiba thabakta tawbani haina laure ngasi fawba extortion gi thawong manba thogdok asi lamdam asida leiriba leibaki fanaba achumba pamba ichin inau singna thidokpada mating pangbiyo loinana thogdok asi haujikti tongan ba loop sing yauna khangaboki club organization mairapaibi amadi praja sing yauna thigatpa thogdok asigi chap chaba kanana karigidamakta tawribuno haibisi khangdri fawbadi khangabokta khulai paiba loop amata jangba yadabagi warep adu henna chesin hanba thogdok asi thigalakpada mari makhong fanglakpa matamduda makoibu changjafam piramba khun adu khangabok khunga hakchinna nungaitaba fongdokpa amadi makoina tawhanbani haina lawba haina amata oina mayamna yanaki Matam Kuinadagi Eastern Nagaland People's Organization ENPO Ningjaramba Manglan Ahenba Sakti Piduna Frontier Nagaland Territory Authority FNTA Kauba Amasembagi Ayaba Ngarang Nagaland gi Cabinet Mifam na Pikre Hairi Nagaland gi Nopok Thamba District Taruki Apex Body Ama Oriba ENPO na Matam Kuinadagi Tangduna Lakpa FNTA Asigi Matangda Ngarang Pangthokiba Nagaland Government ki Cabinet Mifam na kupna khanaraba matung ENPO gi demand asi pibigi ayaba pikhibani hariba nombok thangba Nagaland gi district taru asida maru oina chang konyak fom tikhir santam yimkhyung khyamnyungam amadi sema furup singna namna khundaba district singni nombok thangba Nagaland gi mafam asi matam kuina chakho tharangi hiramda neglect tawduna lakpa maramna ENPO na lising aniga tara digi hoduna tonganba statehood ama pinaba central government ka direct talk chathaduna lakhibani tungda ENPO gi talk asi Nagaland government na yawshinduna tripartite talk oina onthokibani ENPO na hariba demand asi fangnabagi damak chahi asida pangthokiba Lok Sabha amadi urban local bodies singi mikal sing boycott tawki hiram asigi matangda Nagaland government gi spokesperson oriba cabinet minister CL Jona news agency da phongdok khibagi matung ina ENPO gi demand Frontier Nagaland Territory Authority sembagi cabinet na pikhiba ayaba asi central government na Nagaland state government da tawrakhiba proposal amagi matung innani Hariba proposal asi Ministry of Home Affairs na Nagaland state government da forward tawrakibani haina phongdokhi Manipurda security force na Jing amasung tampaki tongan ba mafam singda operation amasung area domination gi thabak leptana chathari security force na Churachandpur district ki Churachandpur police station ki manung chana laiba Panjang village da thiba humba gi thabak chathabada bom yauna khusu khulai kaya fagat pangam khre fagalaba khulai sing adudi chawrangna feet taret nipan muk sangba rocket mari country made mortar ahum improvised mortar bomb ahum radio set ama amadi country made grenade ani ni hairi nakal amaramda state asida haukiba pung kun mari asida pamdaba thogdok sing thokibagi paudi leite security force sing na irang thokpa yaba ching amasung tampaki mafam singda thiba humbagi thabak leptana chathari haina police control room gi cherol amana hairi police ki paugi matung ina security force ki akanba chaksin thawranga loinana ngarang national highway 37 Imphal Jiribam lambida gari chaniga ama amadi national highway ani Imphal Dimapur lambida gari chahunga yankhai mathoi akanba security ga loinana changlakre irang asiga mari leinana ching amasung tampaki mafam chamaga mapanda security checkpoint sing hangdoktuna akanba chasing thawranga loinana check tawbada mioi nipan faduna wahang pahung chathaki hairi tha kharagi mamangdagi hojik fawbada mapung fana fahanba ngamba hidak puthoktriba dengi laina ge laichat Manipur gi apunba district tara taruki manungda tara humdoi sandoroktuna mioi manga punki punsi lomhan khibaga loinana haukiba pung kunmari asida laina asige anoba positive case kunmari thengnare haina health service directorate ta upload tawrakhiba report amana phongdorakhi haukiba pung kunmari asida dengi gi anoba positive case kunmari hengatuna hojik fawada state asida thengnaba laina asigi positive case masing lising amaga chamapan ga marfu mathoi shukre hairi
Anoba casing asi Imphal West tara taret, Imphal East mari, Bisnupura ani, amasung Thawal district ama thengnakibani hairi. Lekhidraba India gi ahanba Deputy Prime Minister amadi Home Minister oiramba Sardar Vallabhbhai Patel gi mapok kumon ga mari lainana Leibak Sinba Thungna Pangthok Nariba National Unity Day gi saruk ama oina Run for Unity gi lamjel ama ngasi District Administration Thawal na susinduna Unity gi pauzal puba lamjel ama chenkre Run for Unity gi lamjel ado Deputy Commissioner Thawal Ahanthem Subhas IAS na Mela Ground gi lamthaki aduga DC Office Complex da langthumpham oi dunan loisinki saruk yariba singna election counting hall da Deputy Commissioner na luching duna apunba India amagi damak punna wasak lauminaki ngasi gilamjel aduda DCA Subhas AC2 AC Arvind Hanglem ADMB Lokeswar Sharma District Police ki Additional SP Operation and Suraj Kumar Additional SP LNO Hais Devendra Amadi Ati Officer Singh, District Child Protection Officer, Rovindro Salam, Divisional Forest Officer, Dr. L. Jisali Ati District Level Officer Singh Amadi Mahera Singh Nasaruk Yaki. Run for Unity ke lamjal adugi matangda DCA Subhas na Fongdok Kibada. Apunba India ama One Nation, One India gi damal ngasi laibak sinba thungbada pangthok kiba Rashtriya Ekata Divas National Unity Day gi thaurangi saruk ama oina. India gi apunba saktam sagat pagal amadi ngak na hotnabada aikoi pumbana ngamliba makai hotnagani amasung mating pangkhigani haiba wakalonda District Administration Thawal nasu Lekhidraba Sardar Vallabhbhai Patel bu ikai khumnaba oina thoram asi pangthokpani haiki Amaromda ngasi ayuk Deputy Commissioner Tamenglong Dr. L. Angsim Dangsawa IS na Tamenglong District Headquarter da leiba Jadunang Parkta Run for Unity lamjal lamthakre ngasi lamthakiba Run for Unity asi Tamenglong District Headquarter da leiba Jadunang Park tagi Tamenglong gi Khongjaron da leiba mga suba MR Battalion Headquarter da langthumphang oiki ngasi Tamenglong District Headquarter da pangthokkiba Run for Unity asida Kakhulong Village ki Joshua Kamai Indai Village ki Langdimai Daimai amasung mga suba MR gi Nambilung Gangmai na ahanba ani suba amasung ahum suba taki ngasi pangthokkiba Run for Unity ki lamjal asina District Level Official Sing CSO Sing Local Youth Sing Women Society Sing amadi Tamenglong District ki miyoi sing na haraw tayam na saruk yaki Sardar Vallabhbhai Patel na India na ning tamba fangdringai ningthaupan balaibak chawanga yang khairom amata oina punsinaba hona kibada achoba thodang laukiba adu ningsingba oina Run for Unity asi ahanba oina Prime Minister Narendra Modi na haukiba ing lising aniga tara mangada hongdokibani District Pumbada ngasidagi hoduna bombla thaba amadi yonba thingle haina District asige Additional District Magistrate Manoranjan Singh na official oiba order ama ngarang thokre Official order asigi matung ina SP Jiribam District na pirakpa official report amagi matung ina hauzik laiba state asigi charang naba law and order marak asida lakadoriba Diwali kumhaiga mari leinana district asida bombla thaba amadi yonba maram oiraga Public singda chamam naba tholakpa yabigi oithokpa leibana bombla thaba amadi yonba thingba tangai fade hairi SP na pirakpa report asigi matung ina Additional District Magistrate Manoranjan Singh na Bharatiya Nagarik Suraksha Sanhita lising aniga kunhumdoigi under Section 163 subsection anigi power association naduna Jiribam District Pumbada ngasidigi hoduna bombla thaba amadi yonba thingle hairi Atingba asi thugaiduna kanagumba singna chatharak labadi logi matung ina police na makoibu faduna chap chaba charak piba yai haina official order asida pali Ngarang ahingda accident thokpadagi sibo oiramba yai haina chingnaba masak khangdaba asiba hakchang ama kakching wairi panjau palam
Salamgi Drenda Higok Machugi Activa Scooter Amana Nansinduna Leramba Leikaigi Miyamna Tengnarakpadagi Miyamna Kakching Police Station da Pau Piduna Asiba Haksang Adu Ngasi Ayuk Mafam Adudagi Lokhatkre Hairi Shriram Liba Mioi Asi Kakching Mantakta Yaung Induna Leiba Tamaidagi John Kawa Kakching Namkai near AR Camp da Leiba Arunjit Kawa Amagi Workshop da Tabak Suba Yauba Mioi Ama Oramba Yai Haina Chingnari Lakliba Harau Kumhai Singi Mangoy Nana Assam Rifles na Chathakiba Operation Amada Ngarang West Tripura District ki Narangbari dagi lupa kro taranipan gi yaba tablet fare hairi akak naba pau ama fangbadagi Assam Rifles na Chathakiba Operation Aduda Mioi Amadagi International Market lupa kro taranipan romgi mamal oigidaba yaba tablet lising marfu fagat pangam kibani fagat laba polam amadi Mioi Adu Directorate of Revenue Intelligence Tripura da makhataba Aingi oiba tabak lokhanaba sinakre hairi Assam Rifles na anti-drugs makhatana chathakigani hairi Mamang Tada Assam Rifles at Tripura gi Khayarpur dagi yaba tablet lak ani lising humfu fagatpa laikhrabani City ama fazahan bahaibasi aikoi mayam gi thodang ni haina environment ki staff pahengbam somorjit na phongdokre Wafum asi ngarang aikoi gi pawmi gi unaruba matamda wahembam somorjit na phongdokhibani mahakna makha taraduna haikibada aikoi na ngasi road divider da thazariba leishu asi wahembam leikai digi Oriental College fawa thazabani masida road divider ki manak nakpada leiba club singnasu hariba Pambi Singh asi hinghanna ba honabada mating pangbiyu haina appeal tawrakli Wale kai na Oriental get out thadoi ni kai le kai classes de haning bati thai pambi sing je yom digi sing masa bi ka tabiu kogi city phajaba sina noise pollution su noi control taroti ni ama taroti ni phajaba chere yama kai ni lai hatati ki lai ra poni walking chalaga loina Fotoga yom do mayum do pasambo mayum yawi simji tawbiganu phajariba kogi Kayani city manu phajab pose ohanji kamini kosim je sida pareng thar machine long ka satche Khunai ama sembada Oja Singh gi thodang asi yamna chawi Oja Singh na lamdam asi gi tunglam chatki yenglaga maheroi singbo afaba makhal gi mahai masing pina ba hotnaba mathau tai Karigumba Pihodravadi Kunai asi awafamda Tagani Haina John 2 gi General Education Officer M. Prem Chandrana Fongdok Rakhe Srivan Higher Secondary School Luang Sabam na Sinduna Science and Technology for Sustainable Future Haiba Timda Multidisciplinary School Exhibition gi Thoram ama ngasi School asida pangthokibada athoiba mingthonglen oina saruk yakiba M. Prem Chandrana haiki Ojagi sinfam asi yamna sinthan ningai ni makhoi gi thodang asi yamna unique oiba sinfam amani karigumba Oja singna afaba education pihaudaba tarbadi tungda haurak kadoriba mirolda soidana wahogani matam ama soikhibana ngasi aikoi mayam ama mayuk awaba mayuk na duna leiri mahak na makhata na hai school asina ngasi pangthokliba exhibition asina maheroi singda makhoi gi masada leiriba skill sing amadi wakhal losing kaya hengat hanba ngamgani Masi yamna faba khongthang amani platform asidagi state level amadi national level gi thak fawa yauba ngamgadoribani leibak asida kumja lising aniga kunda national education policy NEP haudoktuna tungi yumbrel oigadoriba angang singi skill sing hengat hanaba thabak thoram kaya ama yauri ngasi school asina asigumba makhagi education ama haudokpasi yamna pukning thogat ningai oi haiki Thoram aduga mari leinana thoram mapu oina saruk yakiba Srivan Higher Secondary School Luang Sabam gi principal I Usarani na hai leingak na school singda apaba makhal gi technology piduna angang singbo anowa makhal gi mahai masing puna ba honari leingak ki school da leiriba Oja singna ningthina angang singbu takpi tambirabadi mapung fa na mai pak pangamgani Oja singna angang singbu mahaki pokchaba machamakni khallaga mahai masing takpi tambirabadi afaba khunai ama oiba ngamgani ngasi pangthok leba exhibition asi maru oiba pandamdi angang singgi uthokpa ngamdana leiriba haithoi singthoi ba sing adu uthokpa ngamnabagi dabakni
School asida pangthokliba Mahairoi National gi thakta yaukibasu yaukre. Oja ama oina tungi yumbrel oigadoriba Mahairoi singbo ningtina takpi tambiduna tamjaningai tinjang kaijang daba khunai ama oina angamba thakta honarakigani haiki. Thoram aduda akhanaba mitung oina School Management Committee gi NG Upendro na chingba maru oiba mioi kayaga loinana tongan ba school singdagi lakpa Mahairoi kayasu saruk yaki. Aroibada maru oiba pau amu hana pizari. Tawang ngasi Major Bob Khathingi medium sangkaba yawnaba CM Biren amadi mahaki cabinet minister tawang da thungkre. Khangabok khunda khulai paiba singchangba yaroi haiba warep hena sesinkre. Nagaland government ki cabinet na ANPO ki demand Frontier Nagaland Territorial Authority sembada ayaba pikre. Security force na search operation chathaduna bom yauna khusuk kulai kaya fagat pangamkre. Haukiba pung kunmari asida dengue positive case kunmari hengatuna puna case lising amaga chamapan ga marfumathoi shukre. Amadi Thobal amasung Tamelong district ta Run for Unity ki thoram pangthokre. Haujiki oina Mami TV na sandok chaba Manipur Pau loisinjare makha taba pau gi tamak miyeng taduna leibiyo.